Manipur ki Chief Minister sillu hairiba wafam asi Manipur da PR lknaba barton twbni maram asina Youth of Manipur ki Chief Minister sillu haiba wafam asi handoktriba makai Youth of Manipur ga amuk hana wari saroi haina CAF PD Minister Laisangthem Shusindro na phongdorakle Youth of Manipur ki demand matung ina Manipur lenga ki MLA Minister Singh Delhi da punna chatlubadagi halakpada Imphal International Airport ta Minister Shusindro na makata na hai Youth of Manipur ki demand asi Manipur da tangdu leitaba phibam hanjil halaku haibani adubu thokliba irang asi kanglup ani gi marakta oibana third party amana intermediate oiraga santi hanjilakpa ngamgadawribani pumnamak asi Khanglaga India government na middleman oiraga santi hanjilaknaba peace committee semnaba honare adubu Delhi da Chief Minister lakpiu wari sasi hairiba asida Chief Minister lakhanaba ki thaudang MLA Minister Singhna lawbangamde masidi mahaki apamba wakaloni adubu political party ki khetnaba thamdana laingak asigi MLA Minister chatuna wari saraba fawbada Chief Minister lakte haiduna wari saningde haibada natana waroshin purakpangam kide Youth of Manipur na taliba demand haibadi Chief Minister sillu hairiba asi Chief Minister bu support tauriba MLA Minister Singhda kari poklamgani haiba khangdaba mali asumna tauragadi aikhoi masel gi marakta unkhatnaba lakani Manipur ge youth singi khongjang support tawi adubu Delhi da leiriba Youth of Manipur ge members sing aduna maram chadaba wafam kaya phongdokliba sina makhoi budi support tawbangamloi Delhi da leiriba MLA Minister Singhna Youth of Manipur ge members singda support tawde haina social media da hairiba si aranba wafam ngaktani MLA Minister Singhna haiba wafam amata members sing aduna tabiba leite asumna youth oiringai dagi hauna oidaba wa hairaga sum chathakragade tungda afaba amata oirakloi Manipur gi integrity kaidanaba amadi separate administration laktanaba mahaki maikai dagi su support tawri maramasina thokliba thodok sing asi pressure da chatpa natabida munna khantharaga wa nganghaningi Delhi da MLA Minister Singh tumdana lei hairiba si yamna unparliamentary oiba wafamni MLA Minister Singh free da amata leiba nate masa masagi level da center gi luchingba sing unari haike Different ideology, different party ki le, ado loi tok tho, ado ka regional party ma form to wayo, moi demands. Ade ani subadana Chief Minister N Biren Singh che regional party to form to ade automatically president rule lak to ne bo. Maram ne sai ki me to resign to rani, resign to rama to party to form to tam ne bo. Na to ade party MLA one ne dum lai roi do ne bo. Ado koi Fazna hai moi bhab ta bangam de moi demand di peace restore in Manipur hai bane peace hanjal pai ba se matam khara logani se khoi Manipur de leiba praja panamangna hena khangna ra banga tani peace am restore tor po matam da tahol ke hai ga di middleman am leiraga khanri bana kan ani maksiga wari sana bam da ka leba until unless aduna ta ga di peace lak pa yaro aduna wari sana na bugi part 2 project government of India na middleman am oibiraga akhoi both side ani mo se wai sana na bana kanna government of India na tawri ba peace committee sem na bagi moirom dagi MLA kyam yauni akhorom dagi MLA kyam yauni adagi naga gi MLA na kayana akhoi middleman oidoino haina khoi su tawdobdi nate tawri bane ba honorable chief minister gi follower ne leiriba ai isa haiba tare adagi atei su mayam leiri adu mayam sinduna kari khalam godagi haibadu gi wakhalon do moi hoida poktabra haibasinda Madu egadi akoi dum soina akoi masen gi marakta unkhatna bala kane haibdi hojiki hariba Youth of Manipur Delhi de leiba kangu se siga wari sana ba natraga na any xyz amagi Chief Minister sillu haiba wafam se masi hantokri gai ai moi matung do wari sana da yaujar wai